India gi ningtam ihoda achoba inot ama pikiba Bankim Chandra Chatterjee gi isai Vande Mataram na chahi chamagyangkai surakpagi ningsing thauram BJP gi thamba sanglen yauna Manipuri tongan tongan mafam sing da pangthokkhre. Lanjanarakliba singidamakta India lengakna akaknaba policy program chathari haibadu Manipur miyamda khangan phongtho ihaina Federations of Haumina phongdorakle. Amadi lamdam asida private school yauduna for education system leibangam loi haina Hairok Assembly constituency ge MLAT H Radhishyamna phongdokhre. Kurumjari ISCOM news में video punamapu kherdari bamna taramna okchare hojik pau sandokna pizare. India gi ningtam ihoda achoba inota ama pikiba Bankim Chandra Chatterjee gi isai Vande Mataram na chahi chamagyangkai surakpagi ningsing thauram BJP Manipur Pradesh ki Pradesh na sinduna ngase nitai patu thekta leiba party asigi office ta pangthokre. Thauram adada party asigi state president A Sarda Devi Manipur ki hanagi Chief Minister and Biren Rajya Sabha ki MP Sana Jaubalai Semba Thangmaiban Assembly Constituency ki MLA ke H Joycation Party ki office barrier amade karyakarta kyan saruk yakhe. Thauramadaga mari lainana BJP Manipur Pradesh ki President A Sarda Devi na hai India ki national song odiba Bankim Chandra Chatterjee ki Vande Mataram ase India na British ke makhutagi ningtamba puraknaba honabada achouba inot pikiba Sahek amane. Isai asina matam madugi Maribak nungsijaba ningkhatamba pamjaba nahakayada thauna hapa khaktanatana amato oina punsinduna British ki mayokta ningtam iho sagatke. Isai ase safong kiba chahi changmagayangkai surakpaga iroinana BJP Manipur Pradesh na ikai khumnaba utpa oina party asige office ta thoram ase pangthokpane. India da lairiba mipum khudingmakna aikoi amatani haibagi wakalon sagatminaduna hena faba chaukhatpa leibak ama semlasi haina mahakna makata ke. Vande Mataram gi chamagyangkai rak suba adugumba mo kumon lakpa sida aikoigi chahina lakpada chamagyangkai suba chahisina lakpa matamda Bharat sinba tungna aikoi amatta oina punsinba kholau oina ningkha tamba puraknaba hotnabada achoba inot ama pikiba asigumba national song asigi ningsingba numit asida koi Bharatiya Janata Party na su office asida aikoi Vande Mataram hariba isai Bharat puningkha tambada adugumba achoba thauna pangal pikiba aikoi punamaku amato ena punsinbagi wakhallo lehaliba asigumba Vande Mataram asina aikoi punamaku amukka hanna punsinduna hena afaba saukhatpa country ama develop country ama habadi viksit Bharat ama oirakna bagona amadi aikoi punamak atmani self reliant oiba adugumba tangka kama purakpa ngamnana bagona bada aikoi punamak asi Vande Mataram gi adugumba saisak asira inot chiga punna chapminana bagona si haiba pandamaduni. National Institute of Technology NIT Manipur na susinduna leibak asige national song odiba Vande Mataram gi chahi chamagyangkai surakpagi ningsingbagi thauram pangtokre. Thauram aduda NIT Manipur gi Registrar Professor K.H. Tomba amadi Director in Charge Professor K.H. Manglem yauna maru oiba mioi kyana saruk yakhe. Thauram ga mari lainana Professor K.H. Tomba na Maribak majati gidamakta thawai katkiba thawbasingda saithariba isai asina aikoi khudingmakta leibak asigidamakta punna lepminasi haiba wakhalon sagali thawramaduda mahairoi sing amadi teaching amadi non teaching staff singna Vande Mataram saktuna jati asigi apunba maribak nungsibagi wakhalonda thabak thawram sing taunaba apunbagi firef lominake thawramgi manong channa Young Climate Champion Award Initiative ki matangda Session pangthoktuna mahausagi fibam masigi matangda awareness piduna mahairoi singda sustainable development ge thabak thoram singda hena saruk yanaba pukning jingsin ke. Commemorations of
150 years of Vande Mataram Thauram NSS Unit 1 amadi IQAC Royal Academy of Law oinamna sinduna college asigi seminar hall da ngasi pangtokre. Thauram adada Royal Academy of Law oinam RAL governing body ge secretary Y Ramananda RAL ge guardian representative T Maino donor O Nimai Chan amadi RAL ge principal Elijah Maishnamna athoiba mitunglen oina saruk yake. Thauramada mari leinana Royal Academy of Law oinam RAL governing body ge secretary Y Ramanandana fongdokibada Vande Mataram hariba isai ase India bu ningkhat tamhannaba honabada leibak asigi nahasingda achouba ihul ama pikhiba isai amani haike. Sigi isai akoigi Bharat se ningkhat ambagi ihun bidana isai makamna koigi freedom haibana liberty kunakpasi sigi isai makadani adu de kana banga leader amana magi wahai amana leibak se mamai chumba gami aduga jip paurei basa singina adugumba tum thinoiba kitol ko gunna do chen bidana koi police sigi minche por padana dana state sigi ne sare sigi por ko sunu so haije koi na si chumba patin chandana isai amaka area ga jati jibu liberty phangna ba ino piramba dubaina oja singna ngam singa sibu chata singa sibu apaba okta pibi dana apaba mi mo go hena basu more ni kutto biu ruga apaba police ko den si hajar ga ma'am. District Administration Bishnupur ge mideng makhada my Varat Bishnupur amadi NSA Sale Manipur mayinga loinana tha asigi kunmanga fauba pangtokadaba ek Bharat Atmani Var Bharat ke Unity March ke Thauram ama Royal Academy of Law oinamda pangtokre. Let us work for unity, rise for nation haiba wakalonda Unity March Thauram ga mari leinana pre-activity oina Unity Run Rally ama Royal Academy of Law oinamdagi hoduna oinam bus 10 fauba chatluraba matungda college asigi campus chaloisin ke. Paugi marakta natin ba break amatang nominasi. With innovation in learning, world-class facilities, and caring mentors, UNACO School empower young minds to think, explore, and excel. From creativity to confidence, we nurture every child to discover their best self. UNACO Schools, empowering minds, inspiring futures. Registration is now open. Don't wait. Secure your seat for a brighter tomorrow. Join UNACO School, visit our campus, or register online. Breaking matungda mayamu taram na okchare. Manipur tugai na basiliba kuki mifata kharagi kahen bathabak na misi mina kya thokna kreyamade mayu makai kaya laihandriba si maitai khakta danatana tongan ba furup singe imung kaya da suni chahi ani makai farak laba fauba India lengakna internally displaced person IDP family singa sige akakna ba thabak amata paikhatta ba haibasi India ge citizen amada tawfam thokpra haiba duna Lanjanak liba singidamakta India lengakna akaknaba policy program chathari hariba adu Manipur miyamda khangan fam thoi haina Federations of Haumina thokpa charol amada fongdorakle. Charol asina makha tarduna lanjanariba sing asigi marakta miyoi kaya ama suicide tawba yaukre. Kaya amana wakhal gi laina na leikidaba yaukre. Masi India lengakna matang chana akaknaba thaushil ama paikhattabadagini Laikidaba sing adugidamakta India lengakna kari thabak laukat krabage. Kari gumba thokliba thodok ase India gi atopa state ta thoklamba oiragade asumna tauba yaramgadra masina thoklibade India lengakna lamdam asige India gi citizen sing da yengliba midyang ase tongali takpani. Federations of Haumina India lengaki mafamda thamningliba de displaced person sing asibu sayen gumna
Cheng Chak Khara Tharaga Yokpagumna Thamliba Asigi Nungi Oiba Wakalon Adu Karino Karigumba Makatana Akaknaba Thaushil Ama India Lengakna Puthokpa Ngamdragade Malemgi Miyam Khangna Haifam Thoe Adunatana Yogna Tan Yenbagi Fibamda Thamlagade India gi citizen amagi wakalon lamdamasagi citizen singna faruk tabayai Athubada Chinda Ngangbada Natana Tabakta Oina Onthokpa Adu Manipur Miyamna Ngai Haina Federations of Haumina Fungdorakli Lamdamasada private school Yaudana Afoba education system Leibangamloi Haina Hairok A Sige MLAT Ace Radishamna Fungdokre Wafam Masingasi Harvard School Changangai Kuntaruk Suba Foundation Degi Thorum Aduga Mari Lenana Mahakna Fungdokibani MLATH Radeshyamna Makata Dunanga Sige Ketnaba Kayana Yomlaba Kunai Asibu Manaba Kunai Ama Puraknaba Honaba Haibasi Afaba Makalgi education system Ase Yamnamak Matautai Amade Mahairoi Singasida Makoina Tamliba Mahima Singasi Maruoina Awanungai Kuding Makpo Mayok Naba Ngamnaba Made Punna Hingmenaduna Chaukat Minabagi Wakalon Ado Lakna Bani Haiba Wafamasi Oja Singamade Mamamapa Oiba Singna Kangan Gadabani Haike Masidanatana Lebak Asida Kwaidagi Afaba School Taradang Kangat Pamatamda Private School Singi Masingna Heli Haibiyai Maramde Lebak Asida Private School Yaudribade Afaba Education System Ama Purakpa Ngamloi Haibagi Kudam Ama Lairibani Haiba Wafam Sing Fongdoke Ngasigi Thorum Adada Hairok Assembly Constituency MLATH Radeshamna Athoiba Mitunglen School Asigi Principal Dr. Konjengbam Navachandrana Thorum Mapu Amade DMU gi Hanagi Vice Chancellor Professor Nongmaitem Rasmohanna Akanaba Mitunglen Singoina Saru Yake Amade Thorum Aduge Manungchana School Asigi Mai Pakraba Mahairoi Sing Amade Tongan Tonganba Extracurriculum Activities Singda Mai Paglakraba Mahairoi Singi Mafamda Certificate Yauna Case Award Sing Kusinaduna Pukning Thogatke Indian Councils of Social Science Research ICSSR gi Bideng Makada Research and Development Cell Manipur University Manipur Institute of Management Studies MIMS MU Amade Institute of Education and Development Studies IEDS Noidana Punna Kusamnaduna Sinduna Chayul Ani Chupna Capacity Building Program for Young Faculty Member on Recent Advancement in Social Science Haiba Hiramda Tathagadaba Workshop Program Hodopagi Thorum Ama MU gi MIMS Auditorium da Pangtokre Thorum Adada Manipur University gi Vice Chancellor Professor and Lokendra Athoiba Mitung Research and Development Cell MU gi Director Professor CS Ivohol Maitaina Thorum Mapu School of Social Science MU gi Dean Professor Memcha Loitongbam MIMS MU gi Director Professor Pravakar Laishram Mamade English and Foreign Language University Hyderabad ke Hanage Dean Professor Sudhakar Venukapalina Akanaba Mitunglen Singon Saru Yake Tauronga Mari Lainana Research and Development Cell MU gi Director Professor CS Ivohal Maitaina Haikibada Chayol Ani Chathagadoriba Program Asina Faculty Members Singe Marakta Knowledge Research Innovations Paper Published Tauba Yauna Idea Sing Exchange Tauba Ngamlagani Haike Program Asina Faculty Members Singda Social Science ki Lamda Leiriba Phil Singda Chaukat Hanbadan Hena Kumang Chausin Bada Mateng Oigani Haike Athoiba Mitungi Warol Pieduna MU gi Vice Chancellor Professor and Lokendrana Haikibada Honglakliba Matamgi Matung Inna Productive Oiba Mawongda Research Tawbagi Tangai Fadaba Lakli Aikoina Hiram Kayada Research Tawragasu Madugi Outcome Laitragade Season of Lairoi Haike NEP 2020 Hanagi Lairamba Teaching Method Sing Logthoktuna Multidisciplinary Course Singda Ahen Bamiyeng Thamlakpasi Awonba Amalak Lagani Haike Ngasidagi Hogadoriba Program Asina Faculty Members Singi Marakta Ahenba Knowledge Fangba Ngamlagani Haike Program Asida Maming Lairaba University Singdagi Expert Yauna Tongan Tonganba Phil Singdagi Resource Person Kayana Technical Session Singda Saruk Yagadori
अरोइबदा मरोय पाव मन पिजरी इंडिया की निंगतम इहौदा अचौबा इनोट अमा पीखिबा बंकिम चंद्र चैटर्जी की इसै बंदे मातरम न चही चामा यांखै सुरक्पगी निंगसिंग थौरम बीजेपी की थंबाल संगलें याउना मणिपुर की तोंगान तोंगान मफम सिंह द पांगथोखरे लांजोनरक्लिबा सिंगिदमक्ता इंडिया लेंगाकना कक्नबा पॉलिसी प्रोग्राम चथरी हाइबदु मणिपुर मियामदा खंगनफम थोई हाइना फेडरेशंस ऑफ हाउमिना फोंगदोखरे अमदे लमदम मसदा प्राइवेट स्कूल याउदना अफोब एजुकेशन सिस्टम लेबंगम लोई हाइना हाइरोक असेंबली कंस्टिट्युएंसी के एमएलए एच राधेश्यामना फोंगदोखरे हौजिक फाउबगी ओइनदे आइसकॉम न्यूज़ न पिजब मणिपुरी पाउ मतंग अस्ता लुशिंजुरे मेंग ताबिरे पुनमपु अमुक हन्ना खुरुमजरी।